ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯅꯨꯡꯗ ꯇꯦꯡꯊꯥꯈꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯣꯅꯨꯡꯗ ꯇꯦꯡꯊꯥꯈꯣꯜ꯫ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯜ ꯈꯣꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯗꯌꯥꯄꯇꯤ ꯄꯔꯞ ꯃꯍꯥꯛꯀꯤ ꯃꯆꯦ ꯏꯕꯦꯝꯃ ꯑꯣꯏꯔꯤꯕ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕ ꯃꯅꯥꯏꯁꯤꯡꯕꯨꯗꯤ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯗꯌꯥꯄꯇꯤꯅ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯃꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯉꯝꯅꯃꯛ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯑꯃꯗꯤ ꯇꯨꯝꯅꯈꯤꯕꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯊꯣꯡꯉꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯗꯌꯥꯄꯇꯤ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯗꯌꯥꯄꯇꯤꯅ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯂꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯁꯅꯥꯏꯕꯦꯝꯃ, ꯀꯗꯣꯝꯗ ꯆꯪꯕꯤꯒꯗꯕꯅꯣ? ꯀꯩꯅꯣꯅꯤ, ꯑꯩꯗꯣ ꯑꯁꯤꯗ ꯏꯆꯦꯕꯦꯝꯃꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯕ ꯑꯗꯨꯗꯨꯒꯤꯅꯤꯀꯣ꯫ ꯍꯣꯏ, ꯐꯅꯤ, ꯁꯅꯥꯏꯕꯦꯝꯃ ꯆꯪꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯏ ꯑꯗꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯆꯪꯍꯜꯂꯛꯂꯤ꯫ ꯗꯌꯥꯄꯇꯤ ꯇꯨꯃꯤꯟꯅ ꯆꯪꯉꯛꯂꯒ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯃꯕꯨ ꯇꯞꯅ ꯂꯧꯈꯠꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯆꯞꯊꯠꯂꯤ꯫ ꯁꯨꯞꯅꯒꯤ ꯁꯝꯅꯥ ꯑꯃꯈꯛꯇꯪꯅꯤꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯝꯐꯥ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯤꯟꯊꯗꯅ ꯗꯌꯥꯄꯇꯤ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯇꯝꯐꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯁꯥꯗꯨꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯌꯥꯄꯇꯤ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯊꯣꯡ ꯉꯥꯛꯂꯤꯕ ꯗꯨꯋꯥꯔꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯉꯥꯁꯤꯟꯗꯨꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯊꯝꯈ꯭ꯔꯦ꯫ ꯗꯌꯥꯄꯇꯤ ꯄꯔꯞ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯪꯗꯣꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯁꯪꯇꯞ ꯄꯔꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯪꯇꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯝꯇꯛ ꯇꯧꯕ ꯁꯪ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯒꯤ ꯃꯄꯥꯟꯁꯤꯡꯗ ꯉꯥꯜꯂꯕ ꯃꯩꯅꯝꯁꯤꯡ ꯂꯟꯅ ꯑꯃꯃꯝ ꯊꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯌꯥꯄꯇꯤ ꯃꯤꯔꯛ ꯌꯦꯡꯗꯨꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃ ꯌꯧꯔꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ ꯊꯤꯟꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯇ꯭ꯔꯥ ꯃꯍꯥꯛ ꯇꯞꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯌꯥꯄꯇꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯛꯄꯤꯔꯦꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯑꯩꯗꯤ ꯊꯕꯛꯇꯨ ꯁꯣꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯅꯤꯡꯁꯥ ꯊꯤꯔꯨꯔꯕꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯁꯝꯂꯥꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯅꯪꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯁꯣꯏꯒꯟꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨꯅꯦ ꯇꯨꯝꯖꯔꯨꯔꯣ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯅꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯗꯌꯥꯄꯇꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯒꯝ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯈꯣꯏꯗꯦꯝꯕ ꯊꯦꯡꯅꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯍꯩ, ꯅꯪꯗꯤ ꯑꯃꯝ ꯑꯊꯦꯡ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯅꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯗꯌꯥꯄꯇꯤ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯩꯗꯣ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯦꯕ꯫ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕ? ꯐꯩ, ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯁꯤ ꯑꯣꯝꯆꯥꯛꯅꯕꯅꯤ꯫ ꯐꯔꯦ, ꯆꯪꯉꯨ꯫ ꯑꯗꯨ ꯃꯍꯥꯔꯥꯖꯅ ꯀꯔꯣꯝꯗ? ꯑꯩꯔꯣ ꯑꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯃꯟꯇ꯭ꯔꯤꯗ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ꯫ ꯃꯅꯥꯏꯁꯨ ꯑꯝꯇ ꯌꯥꯎꯗꯅ? ꯑꯦꯔꯥ, ꯊꯕꯛ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯏꯅꯥꯏ ꯑꯃꯨꯛ ꯀꯧꯔꯨꯈꯤꯗ꯭ꯔꯣ? ꯌꯥꯔꯦ, ꯆꯪꯉꯨ ꯄꯣꯊꯥꯖꯔꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗꯨꯗꯗꯤ ꯗꯌꯥꯄꯇꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯈꯪꯂꯝꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ꯫
ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯣꯏꯗꯦꯝꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯨꯇ꯭ꯔꯥ ꯃꯥꯏꯕꯤꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯊꯪ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯁꯨꯖꯜꯂꯛꯄꯗ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯨꯁꯤꯟ ꯃꯨꯕ ꯆꯐꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯗꯌꯥꯄꯇꯤꯅ ꯄꯨꯔꯛꯂꯤꯕ ꯁꯝ ꯑꯗꯣ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯇꯁ ꯈꯪꯗꯕꯔ ꯑꯩꯅ ꯍꯥꯞꯆꯜꯂꯤꯕ ꯏ ꯑꯁꯤꯗ ꯅꯪꯒꯤ ꯁꯝ ꯑꯁꯤ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯁꯣꯏꯗꯅ ꯏ ꯑꯣꯔꯒ ꯁꯤꯔꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯂꯨꯇ꯭ꯔꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯝ ꯑꯗꯣ ꯍꯥꯞꯆꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯥꯟꯕ ꯁꯔꯨ ꯃꯀꯛ ꯑꯃꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯇꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯃꯩꯁꯨ ꯉꯔꯪ ꯉꯔꯪ ꯊꯥꯔꯤ ꯑꯗꯨꯒ ꯀꯤꯔ ꯀꯤꯔꯕ ꯂꯥꯏꯌꯦꯛ ꯀꯌꯥ ꯑꯃꯁꯨ ꯐꯝꯕꯥꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀ ꯃꯥꯟꯅꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯔꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯃꯔꯤꯁꯤꯡ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯐꯝ ꯑꯃꯗꯇ ꯆꯠꯍꯟꯗꯅ ꯅꯤꯡꯊꯧꯅ ꯃꯁꯛ ꯈꯪꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯐꯠꯇ ꯖꯥꯗꯨ ꯍꯩꯕ ꯑꯃꯥꯏꯕꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤꯁꯤꯡ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯈꯜꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯤ꯫ ꯂꯨꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯇꯣꯛꯄ ꯑꯃꯗꯤ ꯅꯩꯍꯠꯇꯨꯅ ꯂꯥꯛꯅꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯥꯏꯕꯤꯅꯤ꯫ ꯃꯁꯥ ꯅꯤꯡꯊꯧꯅ ꯊꯑꯣꯏꯅ ꯅꯦꯛꯂꯒ ꯊꯝꯂꯤꯕꯅꯤ ꯃꯍꯥꯛꯀ ꯌꯦꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯟꯗꯥꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯕꯗꯒꯤ ꯗꯌꯥꯄꯇꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯈꯥꯏꯗꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟ ꯇꯝꯐꯥꯕꯨ ꯃꯥꯡꯉꯅꯕ ꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯂꯨꯇ꯭ꯔꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯄꯥꯡꯊꯣꯛꯂꯛꯂꯕꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯇꯝꯐꯥ ꯃꯕꯨꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯑꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯔꯤꯕꯁꯤꯕꯣ? ꯏꯁꯤꯡ ꯊꯛꯂꯒ ꯈꯤꯇ ꯐꯕ꯭ꯔ ꯌꯦꯡꯒꯦ꯫ ꯇꯝꯐꯥ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯂꯩꯔꯤꯕ ꯀꯣꯜ ꯑꯗꯣ ꯇꯞꯅ ꯂꯥꯝꯃꯤ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯩꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯣ ꯏꯪ ꯏꯪ ꯂꯥꯎꯅ ꯊꯛꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯛꯆꯜꯂꯨꯕꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯐꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯨꯇ꯭ꯔꯥꯅ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯔꯔꯣꯏ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯅꯥꯕꯗꯣ ꯈꯔ ꯐꯔꯕꯗꯨꯗꯗꯤ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯅꯤꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ꯫ ꯇꯝꯐꯥꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯀꯦ ꯑꯃꯧꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯗꯌꯥꯄꯇꯤ ꯃꯆꯦ ꯇꯝꯐꯥꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯎꯔꯗꯨꯅ ꯗꯌꯥꯄꯇꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯏꯆꯦꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗꯨꯒꯤꯅꯤ ꯏꯆꯦ ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯕꯕꯨꯗꯤ ꯁꯥꯎꯗꯤꯌꯦ ꯑꯗꯨꯗ ꯅꯪꯅꯅꯦ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯈꯜꯂꯤꯕꯅꯤ꯫ ꯇꯝꯐꯥ ꯗꯌꯥꯄꯇꯤꯅ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯤ꯫ ꯗꯌꯥꯄꯇꯤꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯅꯤꯡꯊꯧꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯗ ꯅꯠꯇꯅ ꯇꯝꯐꯥꯅꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯌꯥꯄꯇꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯄꯨꯛ ꯐꯕꯒꯤ ꯍꯧꯅꯕ ꯐꯅ ꯐꯅ ꯈꯟꯇꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯃꯍꯥꯛꯀꯤ ꯏꯔꯨꯖꯐꯝ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯗꯌꯥꯄꯇꯤꯁꯨ ꯃꯍꯥꯛꯀꯤ ꯏꯔꯨꯖꯐꯝ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯏꯔꯨꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯗꯌꯥꯄꯇꯤꯗ ꯍꯥꯏꯔꯤ ꯁꯅꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯇꯝꯐꯥꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯅ ꯇꯧꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯌꯥꯄꯇꯤ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯏ ꯑꯗꯨꯒ ꯊꯃꯣꯏꯅꯨꯡꯗꯅ ꯍꯔꯥꯎꯔꯕꯁꯨ ꯆꯤꯟꯕꯥꯟ ꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯏꯆꯦꯕꯣ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯆꯠꯂꯒ ꯍꯪꯉꯨꯁꯤ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ? ꯃꯥꯗꯨ ꯉꯁꯥꯏꯗꯣ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯕ꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯌꯥꯄꯇꯤ ꯏꯄꯥ ꯄꯥꯈꯠꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯝꯐꯥ ꯏꯔꯨꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯊꯥꯖꯤꯟ ꯑꯗꯨꯁꯨ ꯆꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯕꯨꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯌꯥꯝꯅ ꯄꯥꯈꯠꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯁꯦ ꯊꯥ 3 ꯈꯔ ꯍꯦꯟꯅ ꯅꯧꯄꯨꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯧꯅ ꯐꯪꯖꯒꯗꯧꯔꯤꯕ ꯃꯆꯥ ꯑꯁꯤ ꯁꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯤꯕꯅꯤ꯫ ꯇꯝꯐꯥ ꯏꯔꯨꯖ ꯃꯥꯏꯊꯖꯕꯗꯨ ꯂꯣꯏꯔꯒ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯇꯝꯐꯥꯅ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯕꯗꯨ ꯗꯌꯥꯄꯇꯤꯅ ꯎꯔꯕꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯗꯣ ꯆꯠꯇꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯆꯦꯟꯁꯤꯜꯂꯛꯂꯒ "ꯏꯆꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯅꯦ" ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯇꯝꯐꯥ ꯁꯠ ꯂꯩꯊꯣꯛꯏ꯫ "ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯥꯎ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯗꯌꯥꯄꯇꯤꯅ ꯇꯝꯐꯥꯗ "ꯉꯁꯥꯏꯗꯣ ꯏꯆꯦꯁꯤ ꯀꯣꯛ ꯈꯔ ꯉꯥꯎꯋꯦꯗꯅ ꯋꯥꯟꯊꯩꯅ ꯍꯥꯏꯌꯦ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯇꯝꯐꯥꯅ "ꯍꯣꯏ ꯆꯨꯝꯃꯤ, ꯀꯣꯛ ꯈꯔ ꯉꯥꯎꯋꯤ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ ꯆꯠꯀꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯪꯐꯩ ꯑꯃꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯊꯕꯛ ꯑꯗꯣ ꯇꯣꯛꯊꯣꯛꯂꯤ꯫ ꯇꯝꯐꯥ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥ ꯂꯥꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯇꯝꯐꯥ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯗꯌꯥꯄꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯔꯝꯗꯤ ꯇꯝꯐꯥꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯐꯍꯟꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯗꯌꯥꯄꯇꯤꯅ ꯂꯨꯇ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯐꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯂꯨꯇ꯭ꯔꯥꯅ ꯅꯣꯛꯂꯒ ꯃꯍꯥꯛꯅ ꯐꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛꯇ ꯂꯩꯕ ꯑꯃꯥꯏꯕꯁꯤꯡꯅꯁꯨ ꯐꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯣ, ꯑꯩꯅ ꯈꯣꯌꯨꯝ ꯂꯥꯏꯗ ꯀꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯄꯨ ꯐꯕ ꯉꯝꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯌꯥꯄꯇꯤꯅ ꯃꯍꯥꯛꯀꯤ ꯀꯠꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯍꯟꯖꯤꯟꯕ ꯉꯝꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯨꯇ꯭ꯔꯥ ꯑꯃꯥꯏꯕꯤ ꯍꯧꯅ ꯅꯣꯛꯂꯒ "ꯃꯗꯨꯗꯤ ꯑꯩ ꯈꯛꯇꯅ ꯍꯟꯖꯤꯟꯕ ꯉꯝꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯌꯥꯄꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯏꯈꯦꯡ ꯑꯣꯃꯟꯕꯇꯇ ꯃꯁꯥꯗꯣ ꯇꯞ ꯇꯥꯔꯤ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯤꯠꯇ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯖꯔꯕ ꯅꯤꯡꯊꯧ ꯈꯣꯏꯗꯦꯝꯕ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ "ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯪꯖꯔꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗ ꯑꯩ ꯑꯁꯦ ꯄꯨꯟꯁꯤ ꯂꯣꯝꯃꯨ ꯇꯝꯈ꯭ꯔ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯅꯥꯆꯣꯟꯅꯅ ꯍꯥꯏꯔꯛꯄꯗ ꯈꯣꯏꯗꯦꯝꯕ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ꯫ "ꯀꯔꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯄꯤꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯍꯥꯛꯄꯨ ꯂꯥꯛꯅꯕ ꯀꯔꯤ ꯃꯇꯤꯛ ꯂꯩꯕꯅꯣ? ꯃꯤꯁꯣꯛ ꯑꯗꯣ ꯑꯩꯉꯣꯟꯗꯅ ꯈꯪꯂꯕꯗꯤ ꯍꯥꯏꯌꯨ, ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯃꯍꯥꯛꯄꯨ ꯊꯥ 3 ꯆꯨꯞꯅ ꯂꯥꯛꯅꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯁꯛꯂꯛꯄꯗꯨꯗ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ꯫ ꯐꯣꯡꯂꯝꯗ꯭ꯔꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯝꯐꯥꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯕ ꯑꯗꯨꯗ ꯈꯣꯏꯗꯦꯝꯕ ꯅꯤꯡꯊꯧ ꯃꯊꯋꯥꯏ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯂꯤ꯫ ꯃꯍꯥꯛꯇꯤ ꯑꯅꯥ ꯂꯥꯏꯆꯠ ꯑꯃꯅ ꯇꯧꯍꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯇꯝꯐꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕꯗꯤ ꯄꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯗꯌꯥꯄꯇꯤꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯏꯗꯦꯝꯕ ꯅꯤꯡꯊꯧꯅ ꯇꯝꯐꯥꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯦꯝꯕ ꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯑꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯥꯍꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯆꯨꯝꯂꯕꯗꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯗꯌꯥꯄꯇꯤꯗ ꯀꯧꯗꯨꯅ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯈꯣꯏꯗꯦꯝꯕ ꯅꯤꯡꯊꯧꯅ ꯗꯌꯥꯄꯇꯤꯕꯨ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔꯗ ꯀꯧꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯌꯥꯄꯇꯤꯅ "ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯗꯦꯝꯕꯅ "ꯗꯌꯥꯄꯇꯤ, ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯀꯟꯕ ꯗꯟꯗꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯕ, ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯊꯤꯒꯠꯄꯗ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫
Kaino haibiribisibu Maharashda aina kari tawjagadoribano karigi chinamdagadoribano asembadutta haijagi kari wafam oirabano adumakni ai nangodagi taba pamsu hayo nangi nase tamphana aroiba mikup talamdaida hairamba wafam aise manung matam sadana lautunaba kharagidamakta punsi asi mangle haiduna hairami lautunaba hairibasi kanabuno Maharaj adudi nan hayati khangjadibu ai rani phare phare nahakna khangdrabanina ningthau aidi thijindaba yadi aduna laibak pungjau thinduna hiram masigi matangda thijillagani hairaba amaibi kaya kokatuna hiram masigi matangda aina thijingani karigumbada maral leramba miyuising adudi aina suwasakhi tha taru tha ahum sukna mahaku laknaduna hatkani nangbudi wairammoida ai sukhangi fare adubu hangdabudi yadabani nasina haramda wafam masi aduk tanabagi wani chalo na thau tawjaruru ningthau khoidembagi singnaba wahai adu tabata tayapati masado ningjing mangjing tawi wakhal tarang tasoibugum mahana chatkadoriba adomade chatradunna sunu thongomda thokhige torokpata ningthau khoidembana hai rani karino nangi sagaida chatke haidraduna konthongda chatke tawribadi chalo nangi sangaida chatlu adumna hairpadu tayapati makok nona chatkhri matam maduta lairiba mantri sing aduna ningthau khoidembada hairi iningthau ibungo handak maharani tamphana laikhidabasi aikhoisu yamna chingnajai itiek tekna leiramba mahakna matau karamnano asuk thuna naraga siribasibu adugi sumathakta hairaba amaibi kokatuna yengribani aduida amaibi singna haibata mahaki thawai mel asi saren chankhre maram aduna lalu taraga katkhrabarina chatpa ngamlaroi mahaki thawai mirelbu lalu taduna katliba miyoi adu khaktana ngamgani haidana haibikhibani lalu tariba amaiba natragana amaibi adu kanano haibadudi nana ya khangja jai pare madugi matangta thijinnabagidamakta power mantri iningthau nahak na thijinnabagidamakta thabak asi nangonda sinarabani phagani iningthau aina soidana tawjaragi aduga kana gumba singna hiram masigi matangda aingonda pau piba ngamlabadi madugi matik saba aina tariya chenja pibaga lunana matik saba pham hapkani aigi thawai da kisu hene nungsibi tamphana laikhidabasi ai yama nungaite mahag aina khalubana laina laichat laiwong khangdaba amana mahakpu pukhibara haiduna khallubani adugari lautunaba na mahakpu punsi bikhamnakri adugi sumathakta matam kuina mamitta masa ujudabana kangaunaraba mahakna handakti soidana pari ama satlagani tabada kayada haraujaba aingonda mikup khudingi pau tamjakhibani adubu hojikti asiba kouba mahakta kari pare mangonda katningba katchino lalu tage tasano madugi matangda aingonda pau amatang piba ngamlakdabadi aina soidana mi adubu aina tha ahumdagina taruk phawba lakngaduna hatkani pare ngasigidi darbar asi matang ngasida loiselasi asumna hainaraba matungda ningthau khoidemba mahaki kada thawai nungaitana changkhri masing langamdraba yu kaya thaktuna tamphagi maichak ado khangdari darbar da haina khiba singadu ningthau manai ama chelaktuna tayapati gi wafamda tamlari wafam madu tabda tayapati karino ena tawgadoribasibu haiduna mahakti matha saba haibadu oiri masidagidi tayapatina ahing tumdaba makai karigumba khara khalli asumna tayapatina wakhal khanduna leiringai tanjami kup adutta kanagumba miyoi amagi sarikki makhol tarkhi adumna chirik launa chatpaki makhol adu tarakpadutta tayapati kana oiraba chatno haiduna mahak phugagutli amaibi lutra mahaki kada laktuna mungonda mahak la i haibagi ingit piriba jatla haiduna mahak parap tholaki adumna mahana tholakpada konungki santri tariba manaising adwa chap lipuna leirami matamadu tayapatina nakhoi somda mi amaga lakpa ukhibra haiduna tayapatina hangi adu manaising aduna sanai bema aikoi di
ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯁꯅꯥꯏꯕꯤ ꯑꯃ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯌꯥꯄꯇꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯄꯗ ꯀꯥꯆꯤꯜ ꯑꯃꯠꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯂꯨꯇ꯭ꯔꯥ ꯑꯣꯏꯕ ꯅꯤꯡꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯅ ꯃꯨꯁꯤꯟ ꯃꯨꯅ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯇꯌꯥꯄꯇꯤ ꯈꯪꯗꯨꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛ ꯆꯦꯟꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯀꯣꯅꯨꯡꯒꯤ ꯎꯈꯣꯡ ꯑꯃꯗ ꯈꯨꯔꯧ ꯊꯥꯡꯖꯤꯟꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈꯤ꯫ ꯑꯗꯨꯝꯅ ꯇꯨꯈꯤꯕꯗꯨꯗ ꯃꯅꯥꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯁꯅꯥꯏꯕꯤ ꯑꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫